Hi guys, welcome to my channel once again. Ngasi vlog sidi yam nungaigani mix vlog. Mayam Vishal gi phone da message yam lae pot anauba lakpagi aduna amtang yengthurase kai kai yawge habdo yenguse. Yam nungsiba ngang anim leire. Summer gi t-shirt ti machu phasa yam yawre. Phasa khara leithagrage. Akoi inamasu masuje phasa yam khanba hai. Inamana khara khanjilak aina khara khanjilak. T-shirt pulap na tarang ti suraman. Mathangidong yengoge. Kumage mu. Mathangisina comfort ki group ne. Comfort chi manam nushidaba laibane. Ayak pado aidi pamdeba. Khara ingna manam nushibadu pame. Huggies pamper ki group, stay free ki group. Hand wash ke sida loi leire. Aigi oina aidi tomato sauce se khara ngaujai. Tomato sauce khara yenge. Aduga coffee ma watpa yadre. Nescafe ki coffee offer lai. Mayam somdagi phone je pangtau tawsale toise ngasi se Heijingpot amasu leiba aduduna Vishal gi halakpaga ai loisandoine imanabi nungsibigi Heijingpot chattoine khoidi keba kedaba khangde Heijingpot chattaba yade aduna Heijingpot chattoine sidagi halakpaga phasa yam yawe he tray gasne makhan gi amuba angauba makhal loi suna yawe yengmada mitse pung thanne thalle leiba leidaba mane noi message mayam Vishal gi message mayam je lakpagi ne aina laise cup set ki rose di phachai glass cup set am phasai steel gi ni song side china chongi sina sise phai chingoma chamba injangoma dum chamba ko pai ngai itaki Romdana plate kumba phasa yam leire dinner set ko khuyam amne hojik paiyenge leise mamangi la ambadudadi yam yahaudrabane ba anta mo phasana yaw leirame pochai pik thalle Vishal ji yengba yam nungaire he pik thalle doormat ki phasa yam yawe machu control pani khoi gi dine tu de ki je ma so je ma de ki ma thogam chakhum ni bam thai de gi dukan ka khum ni thai wiper gi Vishal na phare he price ka gi bedroom scrubber ka sem khong bon Vishal gi hallage Imanabi ke Heijingpot mula Lo, mana ko nandun ni?